ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯅꯥꯎ ꯁꯣꯃꯥꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯕꯤꯁꯥꯟꯇ ꯄꯨꯈ꯭ꯔꯝꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯑꯃꯗꯤ ꯏꯕꯤꯔꯛꯄꯅ ꯊꯣꯏ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯒꯤ ꯋꯥꯈꯜꯅ ꯃꯤꯌꯥꯝꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯏꯖꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯇꯨ ꯀ꯭ꯂꯥꯁ 10ꯒꯤ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯔꯣꯍꯤꯠ, ꯅꯤꯡꯊꯦꯝ, ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯁꯅꯥꯍꯜ ꯃꯈꯣꯏ ꯃꯔꯤ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯌꯦꯡꯂꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏ ꯃꯔꯤ ꯑꯦꯛꯖꯥꯝ ꯄꯨꯟꯅ ꯌꯥꯎꯔꯛꯈꯤ꯫ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯔꯣꯍꯤꯠ ꯍꯣꯏꯗ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗꯒꯤ ꯌꯦꯟ ꯈꯔ ꯂꯩꯗꯨꯅ ꯔꯣꯍꯤꯠ ꯍꯣꯏꯗ ꯂꯥꯛꯏ꯫ ꯌꯨꯝ ꯌꯧꯔꯗꯨꯅ ꯔꯣꯍꯤꯠꯀ ꯅꯤꯡꯊꯦꯝꯒꯅ ꯌꯦꯟ ꯁꯦꯝꯂꯤ꯫ ꯕꯤꯀ꯭ꯔꯝꯒ ꯁꯅꯥꯍꯜꯒꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯏꯕꯣꯍꯜ ꯆꯪꯂꯛꯇꯨꯅ, "ꯏꯆꯥꯁꯥ, ꯅꯈꯣꯏꯕꯨ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕꯣ?" ꯁꯅꯥꯍꯜꯅ, "ꯂꯣꯏꯗꯣꯔꯦ ꯕꯕꯥ." ꯏꯕꯣꯍꯜꯅ, "ꯂꯣꯏꯁꯜꯂꯣ, ꯉꯁꯤꯗꯤ ꯕꯕꯥꯅ ꯍꯥꯎꯅ ꯊꯣꯡꯂꯗꯕꯅꯤ." ꯁꯅꯥꯍꯜꯅ, "ꯍꯣꯏ ꯕꯕꯥ." ꯃꯈꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯔꯣꯍꯤꯠꯀꯤ ꯀꯥꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯏꯕꯣꯍꯜꯅ, "ꯏꯆꯥꯁꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ." ꯔꯣꯍꯤꯠꯅ, "ꯍꯣꯏ ꯕꯕꯥ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯔꯣꯍꯤꯠꯅ ꯅꯤꯡꯊꯦꯝ, ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯁꯅꯥꯍꯜꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯂꯒ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯏꯍꯦ, ꯇꯨꯝꯂꯝꯂꯦꯗꯅ, ꯀꯌꯥꯗꯤ ꯌꯥꯍꯤꯞ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯔꯣꯍꯤꯠ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯗ ꯐꯣꯟ ꯇꯧꯏ꯫ ꯅꯤꯡꯊꯦꯝꯅ, "ꯚꯥꯏ ꯔꯣꯍꯤꯠ, ꯀꯩꯗꯧꯔꯦ? ꯑꯌꯨꯛꯁꯤꯗ ꯌꯥꯝꯅ ꯉꯟꯅ ꯌꯥꯀꯥꯏꯔꯛꯏꯗ." ꯔꯣꯍꯤꯠꯅ, "ꯚꯥꯏ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯜꯂꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ." ꯅꯤꯡꯊꯦꯝꯅ, "ꯀꯔꯤ ꯋꯥꯔꯤꯅꯣ ꯚꯥꯏ?" ꯔꯣꯍꯤꯠꯅ, "ꯀꯩꯁꯨ ꯅꯠꯇꯦꯗ ꯚꯥꯏ, ꯑꯩꯈꯣই ꯃꯔꯤꯁꯦ 11 ꯇꯝꯅꯕ ꯇꯧꯔꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ." ꯅꯤꯡꯊꯦꯝꯅ, "ꯌꯥꯏ ꯀꯩꯅꯣ, ꯀꯩꯁꯨ ꯀꯥꯏꯗꯦ." ꯔꯣꯍꯤꯠꯅ, "ꯍꯣꯏ ꯚꯥꯏ, ꯑꯗꯣ ꯍꯣꯔꯦꯟ ꯄꯨꯟꯁꯦ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ?" ꯅꯤꯡꯊꯦꯝꯅ, "ꯀꯥꯎꯔꯣꯏꯍꯦ ꯅꯪꯁꯨ, ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ." ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯔꯣꯍꯤꯠꯀ ꯅꯤꯡꯊꯦꯝꯒꯁꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯁꯨ ꯐꯣꯟ ꯉꯥꯏꯍꯥꯛ ꯃꯦꯠꯂꯤꯉꯩ ꯃꯃꯥ ꯆꯪꯂꯛꯇꯨꯅ, "ꯔꯣꯍꯤꯠ, ꯆꯥꯛ ꯂꯣꯏꯔꯦ, ꯅꯄꯥꯕꯨꯡꯁꯨ ꯀꯧꯔꯛꯑꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯔꯣꯍꯤꯠ ꯐꯣꯟ ꯃꯦꯠꯂꯝꯕꯗꯨ ꯇꯣꯛꯂꯒ ꯃꯄꯥꯕꯨꯡꯕꯨ ꯊꯤꯔꯛꯏ꯫ ꯔꯣꯍꯤꯠꯅ, "ꯕꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ." ꯏꯕꯣꯍꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯔꯣꯍꯤꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯤꯡꯈꯣꯜꯁꯦ ꯄꯨꯡꯁꯣꯡ ꯁꯣꯡꯂꯦꯅ ꯁꯦꯡꯗꯣꯛꯂꯝꯂꯤꯕꯅꯤꯅꯦ." ꯔꯣꯍꯤꯠ ꯏꯪꯈꯣꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯦ, ꯑꯗꯣ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯁꯤ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯞꯅ ꯇꯧꯔꯨꯕ." ꯏꯕꯣꯍꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯔꯣꯍꯤꯠ, ꯏꯕꯣꯍꯜ ꯑꯃꯗꯤ ꯊꯕꯥꯇꯣꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯔꯣꯍꯤꯠꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅꯇ ꯂꯥꯛꯏ꯫ ꯔꯣꯍꯤꯠꯁꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯦ꯫ ꯔꯣꯍꯤꯠꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯦꯝ, ꯕꯤꯀ꯭ꯔꯝ, ꯁꯅꯥꯍꯜ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯝꯗꯨꯗ ꯔꯣꯍꯤꯠꯅ, "ꯚꯥꯏ, ꯑꯩꯈꯣꯏ ꯃꯔꯤꯁꯦ 11ꯒꯤ ꯃꯤꯡ ꯆꯟꯅꯕ ꯇꯧꯔꯁꯤ, ꯈꯔ ꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯌꯦꯡꯂꯒ." ꯕꯤꯀ꯭ꯔꯝꯅ, "ꯌꯥꯏꯅꯦ ꯚꯥꯏ, ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯤꯡ ꯆꯜꯂꯨꯔꯁꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯀ꯭ꯂꯥꯁ 11ꯒꯤ ꯃꯤꯡ ꯆꯜꯂꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯍꯧꯔꯦ꯫ ꯃꯇꯝ ꯈꯔ ꯀꯥꯔꯝꯂꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯦꯝꯅ, "ꯚꯥꯏ, ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯁꯦ ꯀꯥꯗ꯭ꯔꯁꯨ ꯌꯥꯕꯖꯥꯠꯅꯤꯗ, ꯄ꯭ꯔꯃꯣꯁꯟꯁꯤꯕꯨ." ꯕꯤꯀ꯭ꯔꯝꯅ, "ꯌꯥꯏꯅꯦ ꯚꯥꯏ, ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯍꯥꯏꯔꯁꯤ, ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ." ꯅꯤꯡꯊꯦꯝꯒ ꯕꯤꯀ꯭ꯔꯝꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯔꯣꯍꯤꯠꯀ ꯁꯅꯥꯍꯜꯒꯗꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯦꯝꯅ ꯔꯣꯍꯤꯠꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯔꯣꯍꯤꯠꯅ, "ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯚꯥꯏ? ꯑꯣꯖꯥꯅ ꯑꯃꯨꯛ ꯌꯨꯝꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇꯅꯀꯣ." ꯕꯤꯀ꯭ꯔꯝꯅ, "ꯀꯩꯝꯇ ꯇꯧꯔꯣꯏꯗ ꯑꯗꯨꯒꯤꯕꯨ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯅꯨꯡꯉꯥꯏꯊꯣꯛꯄ, ꯂꯥꯡꯊꯣꯛꯄ, ꯅꯤꯁꯥ ꯆꯥꯕ ꯑꯃꯗꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯤ ꯄꯣꯡꯂꯛꯅꯕ ꯍꯧꯔꯛꯂꯦ꯫
ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯎꯁꯤꯟꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯨꯡꯇꯤꯒꯤ ꯃꯤ ꯆꯪꯅꯗꯕ ꯖꯒꯥ ꯊꯤꯗꯨꯅ ꯍꯤꯗꯥꯛ ꯊꯛꯄ ꯇꯝꯂꯛꯏ꯫ ꯅꯣꯡꯃꯗꯤ ꯔꯣꯍꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯔꯛ ꯃꯆꯥꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯦ, ꯑꯗꯨꯗꯗꯤ ꯃꯤꯁꯨ ꯆꯪꯕ ꯉꯝꯗꯦꯗꯅ"꯫ ꯕꯤꯀ꯭ꯔꯝꯅ, "ꯌꯥꯏꯅꯦ, ꯑꯗꯨꯕꯨ ꯁꯅꯥꯍꯜꯗꯤ ꯈꯔ ꯈꯤꯒꯟ ꯊꯤꯕꯅ ꯃꯍꯥꯛꯇꯤ ꯇꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯜꯂꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯝꯗꯨꯅ ꯍꯥꯏꯕꯗꯒꯤ ꯌꯥꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯤꯅ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯍꯤꯗꯥꯛ ꯈꯔ ꯂꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯁꯅꯥꯍꯜꯅ, "ꯚꯥꯏ, ꯅꯈꯣꯏꯅ ꯍꯤꯗꯥꯛ ꯊꯛꯁꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩꯕꯣ"꯫ ꯔꯣꯍꯤꯠꯅ, "ꯍꯦꯔꯥ, ꯅꯨꯄꯥ ꯃꯥꯟꯗꯕ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣ? ꯑꯩꯗꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯕꯅꯤꯅꯦ, ꯐꯝꯃꯤꯟꯅꯔꯒ ꯍꯤꯗꯥꯛꯇꯨꯝ ꯊꯛꯃꯤꯟꯅꯒꯦ꯫ ꯃꯈꯣꯏꯅ ꯍꯤꯗꯥꯛ ꯊꯛꯂꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯂꯩꯔꯛ ꯑꯗꯨꯒꯤ ꯈꯔ ꯁꯨꯛꯄ ꯖꯒꯥ ꯑꯃꯗꯅꯤ꯫ ꯍꯤꯗꯥꯛ ꯑꯁꯨꯝ ꯊꯛꯂꯤꯉꯩ ꯔꯣꯍꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯅꯈꯣꯏ ꯉꯥꯛꯇ ꯂꯩꯔꯝꯃꯣ, ꯑꯩ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯨꯈꯤꯒꯦ"꯫ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯩꯊꯣꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯝꯃꯤ꯫ ꯔꯣꯍꯤꯠꯅ ꯃꯄꯥꯟ ꯑꯁꯨꯝ ꯊꯣꯛꯂꯤꯉꯩ ꯔꯣꯍꯤꯠꯀꯤ ꯃꯃꯤꯠꯇ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯔꯣꯍꯤꯠꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯍꯤꯠꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯅꯣꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯒꯤ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯔꯣꯍꯤꯠ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯊꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯦꯝ, ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯁꯅꯥꯍꯜꯗꯤ ꯍꯤꯗꯥꯛ ꯉꯥꯎꯃꯟꯈꯤꯕꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯔꯣꯍꯤꯠꯅ ꯆꯪꯂꯛꯇꯨꯅ, "ꯚꯥꯏ, ꯍꯧꯖꯤꯛ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ"꯫ ꯅꯤꯡꯊꯦꯝꯅ, "ꯑꯁꯦꯡꯕ꯭ꯔꯣ"꯫ ꯔꯣꯍꯤꯠꯅ, "ꯍꯣꯏ ꯚꯥꯏ, ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯔꯝꯂꯒ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦꯗ"꯫ ꯔꯣꯍꯤꯠꯇꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯁꯥꯗꯗꯤ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯤꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯤꯗꯥꯛ ꯑꯁꯨꯝ ꯊꯛꯂꯤꯉꯩ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯉꯁꯥꯏ ꯔꯣꯍꯤꯠꯅ ꯎꯈꯤꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯨꯅ ꯆꯤꯞꯊꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯔꯣꯍꯤꯠꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯔꯣꯍꯤꯠꯇꯨ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯔꯣꯍꯤꯠꯅ ꯀꯤꯅ ꯅꯤꯡꯊꯦꯝ, ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯁꯅꯥꯍꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯇꯨ ꯑꯁꯤꯗ ꯂꯩꯔꯤ, ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ, ꯑꯝꯇ ꯌꯦꯡꯉꯣ"꯫ ꯅꯤꯡꯊꯦꯝꯅ, "ꯀꯔꯤꯅꯣ ꯚꯥꯏ, ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯕꯣ? ꯀꯥꯔꯟ ꯇꯨꯔꯟ ꯌꯥꯝ ꯉꯥꯡꯀꯅꯨꯀꯣ ꯅꯪꯁꯤꯗꯤꯕ"꯫ ꯔꯣꯍꯤꯠꯅ, "ꯚꯥꯏ, ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ, ꯑꯝꯇ ꯌꯦꯡꯉꯣ, ꯇꯨ ꯀꯅꯥꯅꯣ ꯁꯤꯕꯣ? ꯃꯥꯒꯤ ꯈꯨꯌꯦꯡꯁꯤ ꯀꯩꯅꯣꯝ ꯇꯧꯏ"꯫ ꯕꯤꯀ꯭ꯔꯝꯅ, "ꯀꯗꯥꯏꯅꯣ? ꯑꯩ ꯑꯝꯇ ꯌꯦꯡꯒꯦꯅꯦ"꯫ ꯔꯣꯍꯤꯠꯅ, "ꯚꯥꯏ, ꯇꯨ ꯑꯁꯤꯒꯤ ꯃꯣꯡꯁꯣꯡꯁꯤꯗꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯤ꯫ ꯁꯅꯥꯍꯜꯗꯤ ꯌꯨ ꯉꯥꯎꯃꯟꯈꯤꯕꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯕꯤꯀ꯭ꯔꯝꯗꯤ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯂꯤ꯫ ꯎꯔꯛꯇ꯭ꯔꯕꯗꯨꯗ ꯔꯣꯍꯤꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯀ꯭ꯔꯝꯅ, "ꯚꯥꯏ, ꯅꯪꯒꯤꯗꯣ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯀꯣ, ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯀꯩꯝꯇ ꯎꯗ꯭ꯔꯒ ꯅꯪꯅ ꯀꯃꯥꯏꯅ ꯎꯔꯤꯅꯣꯕ"꯫ ꯔꯣꯍꯤꯠꯅ, "ꯚꯥꯏ, ꯍꯧꯖꯤꯛꯁꯨ ꯌꯦꯡꯂꯤꯌꯦ, ꯑꯗꯣ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯍꯤꯠ ꯗꯤꯁꯄꯣ ꯒꯤꯂꯥꯁ ꯑꯃꯗ ꯌꯨ ꯈꯔ ꯍꯩꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯣꯡꯁꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯍꯨꯟꯖꯤꯜꯂꯤ꯫ "ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯤꯅꯤꯅꯦ"꯫ ꯅꯤꯡꯊꯦꯝꯅ, "ꯑꯗꯨꯅꯤ ꯚꯥꯏ, ꯇꯧꯒꯗꯕꯅꯤ"꯫ ꯕꯤꯀ꯭ꯔꯝꯅ, "ꯑꯗꯣ ꯚꯥꯏ, ꯌꯨꯁꯤꯁꯨ ꯌꯥꯝꯗ꯭ꯔꯦ, ꯁꯤ ꯊꯛꯇꯣꯛꯂꯒ ꯍꯟꯅꯕ ꯇꯧꯔꯁꯤ"꯫ ꯔꯣꯍꯤꯠꯅ, "ꯍꯣꯏ ꯚꯥꯏ, ꯑꯗꯣ ꯁꯅꯥꯍꯜꯗꯤ ꯇꯨꯝꯈ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯅꯦ, ꯁꯛꯇꯥꯁꯤꯒ"꯫ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥ ꯅꯣꯛꯏ꯫ ꯔꯣꯍꯤꯠ ꯐꯅ ꯀꯤꯔꯝꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯑꯀꯤꯕ ꯑꯗꯨ ꯐꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯨ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯊꯥꯕꯜꯁꯨ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ꯫ ꯔꯣꯍꯤꯠꯇꯤ ꯍꯧꯖꯤꯛ ꯃꯥꯅ ꯎꯈꯤꯕ ꯑꯗꯨ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯒꯤ ꯃꯍꯥꯛꯇꯤ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏ ꯑꯗꯨꯅꯗꯤ ꯔꯣꯍꯤꯠꯄꯨ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯥꯕꯜ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯔꯣꯍꯤꯠꯀꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯐꯪꯏ꯫ ꯔꯣꯍꯤꯠ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯅꯤꯡꯊꯦꯝꯅ, "ꯚꯥꯏ, ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯂꯥꯎꯔꯛꯏꯗꯨꯅ"꯫ ꯔꯣꯍꯤꯠꯅ, "ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯆꯠꯈꯤꯕꯗꯧꯅ ꯇꯧꯕ, ꯑꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯕꯅꯤꯗ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯄꯨꯡꯁꯤꯗꯤ ꯌꯧꯔꯝꯂꯦꯗꯅ, ꯂꯥꯛꯑꯣ ꯊꯦꯡꯉꯦ, ꯌꯨꯝꯗ ꯍꯜꯂꯁꯤ"꯫
Ningthemna kaya tarage nangna thengi haisibo Rohitna pung 12 makhai tare hannaba tawrisi lawo amasidi phajana ngawrabanina hanbada kuina changlani kanadi amase hodolaga halase Ningthem Bikram amadi Rohitna Sanahal bu hodole Sanahal su ngawri hawgalaktuna kadore bai asuk nungaina tumninge sida yelisibo Ningthemna bai matam se thengle halase Sanahalna halase haiba adu oitardi noi humna ai senaba taba Bikramna hoi senageba asumna makoi marina Sanahalbu senare aduga mayum tamna lakpa hawi asumna makoi marina lakpa matamda lambi mapanda horiba uwa singadu kanna nomba haiba haurai madu ubada makoi maridu ngawramba yugi nisaga punna halli matamduda Sanahalna bai chilorse ai sase kenom tawri aidi sithokani na hajabani Rohitna bai asida kenom leire engonda manne yengle noidadi yenotro Bikramna bai uwa no ni basibudi uyi aduga nawadi yengli haidudi udiye Rohitna tu asigi haibung pambise udro asigi marumdagi yengmise aidi kibana kenom tawri bai chilorse haiduna kanna cheli Rohiti mang thangduna kanna chen khare tungda makoi ahumdu chilakli Rohitu haibung pami mapa hek yorpaga chaplepi aduga mamai leiduna chingi tobaga Rohitu haibung pambi adugi marumda soro chinchinki Rohitu kanna laurai tasengna akibagi masakni Ningthem Bikram amadi Sanahal chelambadu chaplepi makoi ahum kari matawno haiduna ngayak munna yengi aduga Rohit haiduna kauraga haibung pambi tamna chinselai adubu Rohitu gyan mangduna taraga lerami adumna lerambadagi makoi ahum changduna mayum tamna prap puraga lai yum yoruba matung Ningthem sumangda leplaga baba tabro ima Rohitse kenom tawkhre amta tholo haiduna kanna laurai Ibohal imungdagi hathu chinthoraktuna ha kedore habno Ningthem walo tuna harai baba akoi thaba machalubani halakpada Rohitna thengne haiduna akoi gi lerak lambido phawrak lakpani aduda tawkhribani baba Bikram amadi Sanahaldi Ningthemna haribadu bab tare aduna tumin leikhi thabaton su chinthoraktuna machanupabu kauduna gyan tanaba honari thabaton Ibohalda moiba isase amukta gyan tanaba tawsi amaiba tolendo amukta kauruchuba amaiba tolen palakpada ngasai makhai gyan mangduna leramba Rohitu phuphogalai aduga harai amaiba tolen koba yaro haiduna kanna laurai Rohitki matawdu ubada mama mapa amadi mamanaba singadu ngakpana kham thengkhre Ibohal yararoi khangladuna Ningthem Bikram amadi Sanahalda asamna harai Rohitse nakoi ahum changduna senaramu baba amaiba korugigi hairamlaga thuna chenkhi Ibohalna hairamagi matung inna makoi ahumna Rohitubu phajana senare thabatondi machagi matawdu yengba ngamdraduna kapli Rohitu asum saptra hengkalai amaiba kaurabadi nakoi busu aina hatkani haiduna kihelami asumna leiringai Ibohal amadi amaiba tolendu mapasana hek yoraklei Rohitu amaiba tolen hek ubaga chagadabagi maungda chungsengi tawi adubu makoi ahumna phaduna thamli tolenna Rohitpu hek ubada mangonda changniba lai asi karino haiba khangma ngamkhi tolendu khautakti charabani adubu tawde yadaba thabak oibana tawrage haina leple tolenna Ibohal thabakse khara thujinsi ising asengba kharaga taren pungphai kharaga purau Ibohal su amaiba tolenna haribadu tawrami tolensu mahana purakliba lai khurumagi pochai singadu puthoktuna thangkhre aduga lai khurumba horakle mahana asum tawrokpada Rohitu asauba amaga loinena saptra kya torai khangba ngamdraduna makoi ahumbu inthoklamnaga amaiba tolengi manaktamna chungsilai aduga amaiba tolen adubu hatlagi habagi matagum makhori charamdu metli Ibohalna chichilaktuna Rohitpu chingthoknaba honari adubu ngamdre Bikram Ningthem amadi Sanahalsu chinsilaktuna chingthoknaba honari
ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯔꯣꯍꯤꯠꯄꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤ꯫ ꯔꯣꯍꯤꯠꯀꯤ ꯃꯇꯧꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯕ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯨ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦ꯫ ꯇꯣꯂꯦꯟꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯔꯣꯍꯤꯠꯇꯨ ꯈꯔ ꯐꯔꯛꯏ꯫ ꯊꯕꯥꯇꯣꯟꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯍꯦꯟꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯔꯣꯍꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯑꯃꯥꯏꯕ ꯍꯦꯛ ꯀꯧꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯒꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏꯁꯨ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯡꯉꯤ꯫ ꯂꯩꯔꯤꯕ ꯄꯨꯝꯕ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯏꯕꯣꯍꯜ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯊꯤꯟꯊꯗꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇ ꯂꯥꯛꯅꯕ ꯍꯥꯏꯈꯤ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ, "ꯏꯕꯣꯍꯜ, ꯀꯔꯤ ꯂꯩꯔꯦ? ꯑꯩꯕꯨ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯕꯣ?" ꯏꯕꯣꯍꯜꯅ, "ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯆꯥ ꯔꯣꯍꯤꯠꯇꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯔꯛꯀꯤ ꯂꯥꯏꯗꯣ ꯆꯪꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇ ꯂꯥꯛꯄꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯈ꯭ꯔꯕꯗꯤ" ꯍꯥꯏꯗꯨꯅ ꯏꯕꯣꯍꯜ ꯀꯞꯂꯛꯏ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ, "ꯐꯔꯦ ꯐꯔꯦ, ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯕꯨ ꯔꯣꯍꯤꯠꯇꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯎꯕꯒ ꯃꯍꯥꯛꯅ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯔꯛꯀꯅꯤ." "ꯐꯔꯦ, ꯏꯄꯥ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯨꯀꯣ ꯏꯕꯣꯍꯜ." ꯏꯕꯣꯍꯜꯅ, "ꯍꯣꯏ ꯄꯥꯕꯨꯡ" ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯏꯕꯣꯍꯜꯅ ꯉꯁꯥꯏ ꯅꯣꯡꯉꯥꯟꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯂꯩꯔꯛ ꯑꯗꯨꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯊꯦꯡꯅꯔꯨꯕ ꯑꯣꯛꯅꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯩꯇꯥꯏꯅꯕ ꯅꯪꯍꯧꯗ꯭ꯔꯕꯗꯤ ꯁꯤꯕ ꯍꯥꯏꯕꯁꯦ ꯈꯨꯜꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯏꯕꯣꯍꯜꯅ ꯀꯞꯂꯤꯕꯗꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯅꯕ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯒꯤ ꯑꯍꯜ ꯑꯃ ꯑꯅꯤꯁꯨ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯏꯕꯣꯍꯜꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯤꯟ ꯆꯠꯄ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯀꯧꯔꯨꯕꯅ ꯐꯒꯅꯤꯅꯦ." ꯏꯕꯣꯍꯜꯅ, "ꯈꯨꯔꯥ, ꯑꯩꯅ ꯐꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯦ, ꯂꯥꯛꯂꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄ ꯎꯕꯗ ꯔꯣꯍꯤꯠꯇꯨ ꯉꯁꯥꯏꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒ ꯃꯥꯟꯅꯗꯕ ꯁꯛꯐꯝ ꯑꯃ ꯇꯧꯔꯛꯂꯦ꯫ ꯔꯣꯍꯤꯠꯅ, "ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯆꯪꯂꯛꯄ ꯇꯥꯔꯕꯗꯤ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ." ꯔꯣꯍꯤꯠꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯑꯗꯨꯝ ꯆꯪꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯔꯣꯍꯤꯠꯅ ꯇꯧꯔꯛꯏ꯫ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯃꯁꯥꯃꯛꯀꯤꯅꯤ, ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯂꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯅꯥꯛꯇ ꯂꯩꯕ ꯐꯥꯎꯕ ꯉꯝꯅꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯄ ꯂꯦꯞꯇꯦ꯫ ꯔꯣꯍꯤꯠꯇꯨ ꯃꯉꯣꯟꯗ ꯄꯨꯜꯂꯤꯕ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯂꯦꯡꯗꯅꯕ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯔꯣꯍꯤꯠꯀꯤ ꯃꯃꯥꯡꯗ ꯐꯝꯊꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯒ ꯂꯩꯇꯥꯏꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ, "ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯃꯤ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ." ꯔꯣꯍꯤꯠꯅ, "ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯑꯉꯥꯡ ꯃꯔꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯄꯥꯝꯃꯤ." ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ, "ꯃꯗꯨ ꯌꯥꯗꯦ, ꯃꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ." ꯔꯣꯍꯤꯠꯅ, "ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯄꯥꯝꯗꯦ." ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯌꯥꯗꯕꯗꯒꯤ ꯔꯣꯍꯤꯠꯀꯤ ꯃꯥꯏꯀꯩ ꯃꯔꯤ ꯑꯗꯨꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯑꯃꯗꯤ ꯂꯪ ꯑꯍꯤꯡꯕꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯍꯩꯕ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯣꯍꯤꯠꯇ ꯍꯪꯂꯛꯏ, "ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯕꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯒꯅꯤ." ꯑꯗꯨꯐꯥꯎꯕ ꯔꯣꯍꯤꯠꯅ ꯌꯥꯗꯕꯗꯒꯤ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯃꯍꯩ ꯁꯤꯖꯤꯟꯅꯔꯒ ꯂꯥꯏ ꯑꯗꯨꯕꯨ ꯆꯩꯊꯦꯡ ꯐꯪꯍꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯀꯤ ꯀꯜꯂ ꯀꯜꯂꯕ ꯃꯍꯩ ꯀꯌꯥꯅ ꯊꯥꯕꯗꯒꯤ ꯔꯣꯍꯤꯠꯇꯨ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯥꯏꯔꯒꯦ, ꯑꯩ ꯍꯥꯏꯔꯒꯦ." ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ, "ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯨ." ꯔꯣꯍꯤꯠꯅ, "ꯅꯈꯣꯏꯅ ꯉꯝꯖꯕ ꯑꯩꯒꯤ ꯆꯛꯊꯥ ꯈꯔ ꯀꯠꯂꯨ, ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕꯗꯨ ꯑꯣꯏꯔꯒꯦ꯫ ꯑꯩ ꯆꯠꯂꯒꯦ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ
ꯂꯥꯏ ꯑꯗꯨ ꯔꯣꯍꯤꯠꯀꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏ ꯑꯗꯨꯅ ꯔꯣꯍꯤꯠꯀꯤ ꯃꯁꯥꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯔꯣꯍꯤꯠꯇꯨ ꯂꯩꯃꯥꯏꯊꯛꯇ ꯂꯣꯡꯅ ꯍꯥꯏꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯊꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯔꯣꯍꯤꯠꯄꯨ ꯉꯥꯛꯏ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯏꯕꯣꯍꯜ ꯑꯉꯥꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯨꯛꯇ ꯇꯧꯅꯩ꯫ ꯏꯕꯣꯍꯜꯁꯨ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯇꯨꯅ ꯔꯣꯍꯤꯠꯀꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯥꯔꯒ ꯔꯣꯍꯤꯠꯄꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯣꯍꯤꯠꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯕꯕꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ?" ꯏꯕꯣꯍꯜꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝꯅ, "ꯚꯥꯏ, ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯔꯒꯦ. ꯅꯪ ꯅꯁꯥꯗꯣ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯔꯣꯍꯤꯠꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯂꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯏꯕꯣꯍꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯣꯍꯜ, ꯅꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯁꯦꯝ ꯁꯥꯔꯣ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯛꯊꯥꯛ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯕꯣꯍꯜꯅ ꯂꯥꯏꯒꯤ ꯆꯛꯊꯥꯛ ꯊꯥꯅꯕ ꯄꯣꯠꯆꯩ ꯈꯔ ꯊꯤꯗꯨꯅ ꯌꯥꯡꯀꯣꯛ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇ ꯄꯤ꯫ ꯏꯕꯣꯍꯜꯅ, "ꯄꯥꯕꯨꯡ, ꯁꯤꯈꯩꯁꯤꯅ ꯌꯥꯔꯗ꯭ꯔꯥ?" ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ, "ꯌꯥꯔꯅꯤ ꯌꯥꯔꯅꯤ. ꯅꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯆꯛꯊꯥꯛ ꯑꯁꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏ ꯑꯗꯨꯒꯤ ꯆꯛꯊꯥꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯨꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯃꯩꯄꯥꯛꯁꯨ ꯆꯪꯂꯛꯏ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯃꯈꯣꯏ ꯃꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯁꯨꯁꯥ, ꯅꯈꯣꯏ ꯃꯇꯨꯡꯗꯗꯤ ꯂꯩꯔꯛ ꯑꯁꯤꯒꯤ ꯂꯥꯏ ꯑꯁꯤꯕꯨ ꯀꯔꯦꯝꯅꯕ ꯂꯛꯅꯕ ꯇꯧꯒꯅꯨꯀꯣ꯫ ꯅꯈꯣꯏꯅ ꯀꯔꯦꯝꯅꯕ ꯂꯛꯅꯕ ꯇꯧꯔꯨꯔꯕꯗꯤ ꯅꯈꯣꯏꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯇꯧꯒꯅꯨꯀꯣ." ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ, "ꯐꯔꯦ ꯐꯔꯦ, ꯏꯕꯣꯍꯜ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ." ꯏꯕꯣꯍꯜꯅ, "ꯄꯥꯕꯨꯡ, ꯌꯥꯝꯕ ꯌꯥꯝꯗꯕ ꯗꯈꯤꯅꯥ ꯈꯔꯗꯤ ꯄꯥꯏꯕꯤꯈꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇ ꯄꯤꯒꯦ ꯇꯧꯏ꯫ ꯃꯇꯝꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯣꯍꯜ, ꯗꯈꯤꯅꯥꯗꯨ ꯑꯉꯥꯡ ꯃꯔꯤꯅ ꯇꯧꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ?" ꯏꯕꯣꯍꯜꯁꯨ ꯍꯣꯏ ꯈꯨꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗ ꯗꯈꯤꯅꯥ ꯑꯗꯨꯕꯨ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯏꯕꯣꯍꯜ." ꯏꯕꯣꯍꯜꯅ, "ꯍꯣꯏ ꯄꯥꯕꯨꯡ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨꯁꯨ ꯆꯠꯈꯔꯦ꯫ ꯑꯗꯨꯒ ꯑꯍꯜ ꯑꯃ ꯑꯅꯤꯗꯨꯁꯨ ꯆꯠꯈꯔꯦ꯫ ꯊꯕꯥꯇꯣꯟ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯔꯣꯍꯤꯠ, ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯀꯣ? ꯏꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ." ꯔꯣꯍꯤꯠꯅ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯏꯃꯥ." ꯏꯕꯣꯍꯜ ꯃꯈꯣꯏ ꯃꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯉꯁꯤꯒꯤꯗꯤ ꯅꯈꯣꯏꯁꯨ ꯁꯤꯗ ꯂꯦꯛꯈ꯭ꯔꯣ, ꯑꯗꯨꯒ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯍꯜꯂꯣ." ꯅꯤꯡꯊꯦꯝꯅ, "ꯍꯣꯏ ꯕꯕꯥ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯏꯕꯣꯍꯜꯒ ꯊꯕꯥꯇꯣꯟꯒꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯍꯜ ꯔꯣꯍꯤꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯛ ꯐꯖꯕ ꯏꯕꯨꯡꯉꯣ, ꯅꯪ ꯁꯦꯟꯅꯕꯗ ꯑꯩꯈꯣꯏꯗꯤ ꯃꯤꯟ ꯊꯥꯎꯟꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯅꯦ." ꯔꯣꯍꯤꯠꯅ, "ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯉꯤꯗꯣ? ꯑꯩ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯦ. ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ?" ꯕꯤꯀ꯭ꯔꯝ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯔꯣꯍꯤꯠꯇ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯔꯣꯍꯤꯠꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯔꯥꯎꯅ ꯔꯣꯍꯤꯠꯀꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫